ꯑꯩꯈꯣꯏꯅ ꯁꯪꯒꯤꯠ ꯍꯥꯏꯕꯗ ꯁꯪꯒꯤꯠꯀꯤ ꯑꯥꯔꯊꯁꯤ ꯌꯥꯝꯈ꯭ꯔꯦ ꯑꯗꯨ ꯃꯗꯨꯒꯤ ꯄꯥꯛ ꯆꯥꯎꯕꯗꯣ ꯑꯩ ꯅꯩꯅꯖꯔꯔꯣꯏ ꯍꯟꯗꯛ ꯇꯥꯟꯗꯝ ꯃꯣꯡꯒꯣꯜꯅ ꯁꯪꯒꯤꯠ ꯕꯤꯗ꯭ꯌꯥꯂꯣꯏ ꯂꯤꯡꯈꯠꯂꯤꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯖꯥꯇꯤꯗ ꯑꯩꯈꯣꯏ ꯅꯥꯠꯇ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯠꯊꯔꯛꯄ ꯃꯥꯡꯊꯔꯛꯄ ꯑꯁꯤꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯕꯥꯁꯀꯥꯟꯗꯤ ꯒ꯭ꯔꯦꯇꯔ ꯕꯥꯁꯀꯥꯟꯗꯤ ꯍꯥꯏꯇꯥꯔꯦ ꯕꯥꯁꯀꯥꯟꯗꯤ ꯑꯄꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯏꯁꯩꯁꯤꯕꯨ ꯄꯨꯡꯒꯤꯕ ꯃꯁꯤꯡꯁꯤ ꯂꯩꯕ ꯂꯩꯔꯛꯇꯦ ꯈꯨꯡꯒꯪ ꯀꯌꯥꯗꯤ ꯂꯩꯇꯦ ꯃꯤꯈꯨꯅ ꯂꯧꯕ ꯇꯥꯕ ꯑꯁꯤꯒꯤ ꯑꯋꯥꯠꯄ ꯀꯌꯥ ꯑꯁꯤ ꯎꯔꯛꯄꯗꯒꯤ ꯃꯣꯡꯒꯣꯜꯅ ꯍꯥꯏꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ ꯉꯁꯤꯗꯧꯗꯤ ꯑꯩ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯁꯤ ꯂꯤꯡꯈꯠꯆ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯁꯃꯥꯖꯁꯤ ꯅꯣꯡꯃ ꯅꯣꯡꯃꯗꯤ ꯃꯨꯠꯈꯤꯕꯒꯤ ꯐꯤꯕꯝ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯨꯠꯄꯒꯤ ꯐꯤꯕꯝ ꯂꯩꯔꯦ ꯀꯩꯅ ꯑꯩꯈꯣꯏ ꯅꯥꯠ ꯂꯩꯔꯛꯇ꯭ꯔꯦ ꯐꯤꯖꯦꯠꯇꯩ ꯆꯥꯛꯆꯦꯠꯇꯒꯤ ꯆꯥꯛꯆꯥꯗꯩ ꯌꯨꯊꯛꯇꯒꯤ ꯅꯣꯡꯃꯅ ꯃꯥꯡꯁꯤꯜꯂꯛꯑꯦ ꯅꯣꯡꯃ ꯅꯣꯡꯃꯗꯩꯗꯤ ꯑꯩ ꯉꯁꯤ ꯍꯥꯏꯖꯔꯤ ꯆꯍꯤ ꯆꯥꯝꯃ ꯈꯪꯗꯦ ꯂꯤꯁꯤꯡ ꯈꯪꯗꯦ ꯑꯁꯤ ꯃꯅꯨꯡꯗ ꯃꯤꯇꯩ ꯖꯥꯇꯤ ꯅꯣꯡꯃꯗ ꯃꯨꯠꯈꯤꯒꯅꯤ ꯃꯁꯤ ꯂꯦꯡꯗꯕ ꯋꯥꯐꯝꯅꯤ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯇꯧꯔꯛꯏꯕ ꯏꯆꯦꯜ ꯑꯁꯤꯅ ꯍꯥꯏꯔꯤꯅꯤ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯏꯆꯦꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯨꯁꯜꯂꯦ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯪꯀꯤꯔꯇꯣꯟ ꯑꯥꯔꯊꯁꯤ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯃꯇꯥꯡ ꯅꯩꯅꯖꯔꯔꯣꯏ ꯁꯪꯀꯤꯔꯇꯣꯟ ꯑꯃ ꯇꯧꯔꯛꯄꯗ ꯃꯤꯇꯩ ꯁꯤꯡꯁꯤꯅ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ ꯐꯖꯈ꯭ꯔꯕ ꯐꯤꯖꯦꯠꯁꯨ ꯃꯥꯡꯍꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯀꯨꯔꯇꯥ ꯂꯤꯁꯜꯂꯛꯑꯦ ꯃꯑꯣꯡ ꯃꯣꯏ ꯐꯤꯖꯦꯠ ꯁꯦꯠꯆꯜ ꯂꯥꯛꯁꯜꯂꯦ ꯅꯣꯡꯃꯗꯤ ꯂꯨꯍꯣꯡꯕꯗ ꯕꯣꯔꯗꯣ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒ ꯁꯦꯟꯗꯦꯜ ꯂꯩꯀꯩꯗ ꯇꯣꯡꯅ ꯈꯣꯡ ꯂꯩꯀꯩꯗ ꯇꯣꯡꯅ ꯂꯨꯍꯣꯡꯕꯁꯨ ꯌꯥꯏ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠꯇ ꯑꯩꯈꯣꯏ ꯁꯃꯥꯖꯇ ꯑꯀꯥꯏꯕ ꯄꯨꯁꯤꯜꯂꯛꯄꯁꯤꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯅꯥꯡ ꯑꯃ ꯄꯣꯛꯇꯕ ꯉꯝꯗꯦ ꯑꯗꯒꯤ ꯀꯔꯃ ꯖꯔꯃꯗꯁꯨ ꯏꯁꯩ ꯁꯛꯄ ꯑꯣꯖꯥꯁꯤꯡꯅ ꯃꯁꯤ ꯏꯁꯩ ꯑꯣꯖꯥꯁꯤꯡ ꯄꯨꯝꯅꯃꯛꯁꯨ ꯇꯥꯟꯅꯖꯕ ꯅꯠꯇꯦ ꯑꯣꯖꯥ ꯈꯔꯅ ꯐꯤꯔꯣꯗ ꯀꯣꯔꯇꯥꯟ ꯃꯍꯨꯠꯇ ꯃꯥꯡꯒꯪꯒꯤ ꯃꯍꯨꯠꯇ ꯀꯣꯔꯇꯥꯟ ꯇꯧꯁꯤꯜꯂꯦ ꯀꯣꯔꯇꯥꯟꯒꯤ ꯑꯔꯊ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯕ ꯇꯥꯕ ꯑꯗꯒꯤ ꯑꯃꯨꯛꯀ ꯁꯣꯔꯥꯠ ꯀꯔꯃꯗ ꯕꯥꯁꯣꯛ ꯏꯁꯩ ꯌꯥꯎꯁꯜꯂꯦ ꯔꯥꯙꯥ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯕꯥꯁꯣꯛ ꯁꯩꯖꯥ ꯅꯥꯏꯕ ꯃꯇꯝꯗ ꯀꯨꯀꯤꯗꯣ ꯈꯣꯡꯉꯒ ꯃꯣ ꯀꯨꯀꯤ ꯈꯣꯡꯕꯤꯔꯅꯨꯒ ꯍꯥꯏꯕꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯏꯁꯩ ꯄꯨꯁꯜꯂꯛꯑꯦ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯪꯀꯤꯔꯇꯣꯟꯁꯤ ꯑꯀꯥꯏꯕ ꯑꯃ ꯏꯔꯩ ꯂꯩꯅ ꯄꯨꯁꯜꯂꯛꯑꯦ ꯑꯗ ꯏꯁꯩ ꯁꯛꯄ ꯑꯣꯖꯥꯁꯤꯡꯅ ꯀꯔꯝꯕ ꯃꯇꯥꯡꯗ ꯀꯔꯤ ꯏꯁꯩ ꯁꯛꯀꯅꯤ ꯄꯔꯤꯡ ꯅꯥꯏꯅ ꯁꯛꯇꯗꯅ ꯑꯀꯣꯟꯕꯩꯗꯨꯅ ꯑꯍꯥꯟꯕꯗ ꯄꯨꯁꯜꯂꯒ ꯑꯍꯥꯟꯕꯩꯗꯨꯅ ꯑꯀꯣꯟꯕꯗ ꯄꯨꯁꯟꯕꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯏꯁꯩ ꯀꯌꯥ ꯁꯛꯀꯦ ꯁꯪꯀꯤꯔꯇꯣꯟꯒꯤ ꯃꯔꯝꯗ ꯈꯪꯕ ꯈꯔ ꯋꯥꯠꯂꯕ꯭ꯔꯥ ꯑꯍꯜ ꯂꯃꯟꯗꯒꯤ ꯇꯝꯍꯧꯕ ꯋꯥꯠꯍꯧꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯈꯟꯕ ꯉꯝꯗꯦ ꯑꯁꯤꯅ ꯑꯩꯅ ꯌꯥꯝ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯁꯪꯀꯤꯔꯇꯣꯟ ꯀꯔꯤꯅꯣ ꯃꯗꯨꯒꯤ ꯄꯔꯤꯡ ꯅꯥꯏꯕ ꯏꯁꯩ ꯑꯗꯣ ꯁꯛꯄꯤꯌꯨ ꯐꯤꯔꯣꯜꯁꯨ ꯈꯪꯗꯦ ꯑꯃ ꯇꯧ ꯈꯪꯗꯦ ꯃꯁꯤ ꯑꯩꯈꯣꯏ ꯁꯦꯝꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛ ꯑꯔꯥꯟꯕ ꯀꯌꯥ ꯄꯨꯊꯣꯔꯛꯄꯗꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯑꯦ ꯑꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯁꯪꯀꯤꯔꯇꯣꯟꯁꯦ ꯑꯥꯔꯊ ꯀꯔꯤꯅꯣ ꯀꯣꯔꯇꯥꯟ ꯀꯔꯤꯅꯣ ꯄꯨꯡꯅ ꯀꯔꯤꯅꯣ ꯄꯨꯡꯂꯤꯅ ꯀꯔꯤꯅꯣ ꯅꯥꯀꯣꯡ ꯄꯥꯏꯅ ꯀꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯉꯥꯡꯁꯤꯡꯗ ꯃꯃꯨꯠ ꯇꯥꯅ ꯇꯝꯕꯤꯔꯗꯤ ꯑꯩꯈꯣꯏꯅ ꯐꯒꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯃꯁꯤ ꯃꯥꯡꯈꯤꯕ ꯐꯤꯕꯝ ꯂꯩ ꯏꯄꯥ ꯏꯄꯨꯅ ꯁꯛꯂꯤꯕ ꯏꯁꯩ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯗ꯭ꯔ ꯍꯧꯖꯤꯛ ꯑꯅꯧ ꯑꯅꯧꯕ ꯏꯁꯩ ꯄꯨꯁꯜꯂꯛꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯃꯤꯇꯩꯂꯣꯟ ꯁꯛꯄ ꯃꯇꯝꯗ ꯕꯪꯂꯥꯁꯨ ꯄꯨꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯃꯥꯂꯣꯟ ꯁꯛꯇꯅ ꯃꯤꯔꯥꯂꯣꯟ ꯁꯛꯄꯗ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯈꯪꯉꯕ ꯒꯨꯂꯥꯄꯤ ꯗꯤꯜꯂꯤꯗ ꯅꯣꯠ ꯁꯛꯀꯤꯗ ꯎꯠꯂꯛꯄ ꯃꯇꯝꯗ ꯃꯥꯗꯣ ꯄ꯭ꯔꯥꯏꯖ ꯄꯤꯔꯁꯨ ꯀꯔꯤ ꯍꯥꯏꯉꯣ ꯅꯪꯒꯤ ꯄ꯭ꯔꯥꯏꯖꯁꯦ ꯌꯥꯗ꯭ꯔꯦ ꯅꯪꯒꯤ ꯅꯔꯣꯟ ꯁꯛꯇꯦ ꯕꯪꯂꯥ ꯁꯛꯑꯦ ꯕꯪꯂꯥ ꯁꯛꯄꯗꯒꯤ ꯃꯗꯨ ꯍꯜꯂꯛꯄ ꯏꯀꯥꯏꯕ ꯅꯪꯕꯗꯒꯤ ꯃꯍꯥꯛꯅ ꯃꯤꯇꯩꯂꯣꯟꯗ ꯍꯟꯇꯣꯛꯅꯕ ꯀꯟꯅ ꯂꯥꯛꯅꯔꯝꯕꯅꯤ ꯅꯧꯅ ꯇꯦꯛꯈꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯥ ꯀꯕꯤ ꯑꯃꯅꯤ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯁꯪꯀꯤꯔꯇꯣꯟ ꯑꯁꯤꯒ ꯏꯃꯥꯂꯣꯟ ꯁꯛ ꯁꯣꯡꯕꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯌꯥꯔꯤꯈꯩꯗꯤ ꯑꯗꯨꯒ ꯄꯔꯤꯡ ꯅꯥꯏꯕꯁꯦ ꯀꯥꯏꯍꯟꯕꯤꯗꯕ
Chiroi Kangde, so I Kangde. Ari Kanaguna Lamboy, she said, Nupi Anama, me and Lamboy, she said, Mado Kanaguna Turi the Hobida Raga, Kanaguna Mongol the Hole, Kanaguna de Bailagi, the same about Bailagi Raga, the Hodena, Turi the Hoden. As what current gas also to say, must she aim my day. I Sankatona Mamata, Kuya, Kuya, my arm dying on him. Yang tan hayo ang kami ang singse matik sa mi mo ra sama sa sige muchat ulo pa amasu school da sige muchat su ora pa ado mo yesu aina mo la asis lo na so kya ta ko de asia